Surah Al-Qiyamah. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح قيام وجد بنو متو لب قد كتب هو أن كتب بنو أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما. سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. لا أقسم بيوم القيامة ولا أقسم بالنفس اللوامة أيحسب الإنسان أن لن نجمع عظامه. أين وسقلي هذه الله وسقلي إنقل أن بيجد بنو مت بندنا أدوغا أين وسقلي مسابو سيجبا ثواي بندنا إنقل أن غني هاي بدو سنسوي سوي دربني هاينا खनब्रा मियोय बना मदुदी अखोइना पुनसिल्लोय हाइना मागी सरुसिंग होय तसेंगनमक अखोइना हंदुना सेमजिनबा ngambani मागी खुच्चासिंग मतोन फाव होय तसेंगनमक अखोइना हंदुना सेमजिनबा ngambani मागी खुच्चासिंग खुच्चा नत्रो खुच्चा न इरी खुच्चा की मतोन फाव खुजा की मतोन सी तांग सी मागी तांग दु फाव नत्ते हाइनिंग बनी मियोय बना नत्ते हाइनिंग बनी मियोय बना मागी ममांगदा लैरबदु ओइदबनी हाइना माना हाइदरसु मियोय बसिना हाइनिंग एबा थाजदेब माई मांगदा तादा लैरब लाकदोर पोत माना हंगी कैदौंगैनो हिंगत हंगदब नुमित्तु माना मसा मथंत खंजै नत्र हंगेब थाजदब सिंगसिना करम कांदन मसि थोकदोरसु कया मकर हाइरसेन थाजद दुन नत्र मथंग म्याम पंगतौ तौरिसि हाइबे इंददन लैरिसि थकहल्लब मतमदा मियोयबगी मिट थकहल्लब मतमदा मियोयबगी मिट अमसुंग ममसिन खरबदा थाना अमसुंग पुनसिन खरबदा नुमित अमसुंग था पुनसिन खरब हाइगनी मियोयबना नुमितुदा कदाइदा चेनफम लई अदुइ नुमितुर मियोयबना हाइरकने चेनफम कदाइ लैबनो नत्ते लैरोय लोटफम नंगी रप्तनी नुमितुगी खुंदाफमदी पाउ पीगनी मियोयबदा नुमितुदा माना करी मंगजौनना थारखिबगे अदुगा माना तुंगदा करी थमलंबगे हाइबदुगी नत्ते मियोयबना मसागी मयोक्ता साखी ओइगनी मसा मसा साखी ओइगनी से हानसु संदोंग याउख्रेदना माना मरम कया भोगचरा फाउदा लान खिबगी सी सोइख्रिसे अइना सी तौहौद्रिसि सी हाइबिल हौद्रिसि सी तौबैने मरम म्याम पुथोसो यारोयबा माइ साखी अदुम थोकना
ꯑꯂꯥꯁꯤ ꯃꯊꯛ ꯍꯥꯏꯕꯅꯤ ꯃꯥꯌꯣꯛ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯤꯗ ꯑꯂꯥꯁꯤ ꯃꯁꯥꯅꯁꯨ ꯈꯪꯉꯦꯕ मारा लाल जो मसागे नफ्स इंचे खंगेवा मारा लाम मचिंदरे अदुने अदुगिने अजागिने हाइजरसु मसागे नुंदि खंगे हिमे ओबना तौबले चटनी से दुनिया दसु ngamnaba khumnadro adum khangdi khangaga karino se uzarman pesta uzarman maazire du uzar kulore maazira maazir kulore maazira uzar o muhammad sallallahu alaihi wasallam lengano naraidu masiga loinana masibu thuna othoknaba quran gi quran chida tharai ro si maun hai nga tinina hai si si bhal harwa ne no me thuna jato na thuna quran du pahauna ba rasulna zara sol hoba faristana ha bo ya to hai lo lo to ga ai ki to tuna adu me thuna yam thuna yang yang lo yang lo ne hai si ma तसेनम अखोगी इथक्तनी है अल्लाह की इथक्तनी नंग पूरे लोन में दरकार ले जाए है तो उन ताऊ इन आलेना जम अहोसिंग सी जमा तो बा लिंग बा कुरान लिंग बा जमा तो वही कुंजी बाइत्रो लिंग में से आई इथौ ने आई लिंग ने बिलो दो आई हो अदुगा पाबसु आई तो पाबसु आई इथौ ने तसेनम अखोगी इथक्तनी मसेबु पुनसन बगी अमसुंग मसेबु थी थबगी से कुरान से तिलावत तौथरिबा ताहल्लिबा ताइबा तंबसो याउख्रे ममांगदा तागकपसो अल्लाह ने सिगी आर्थसो अल्लाह ने खंगलकदबा सेनरिसो माना यामना खनथनिंगाई ओइबा या निंसिगी सिंग अदुना अखोइना मसिबु थी थरकपा मतमदा तुंग इल्लु मसिबु थी थरकपदुगी सिरा हाइरा इसिदा अदुम ताओ सिंफादे मसाला करिसु अदुगी तुंगदा तसेनम अखोगी इथक्तनी मसिगी आर्था संदोकपीबगी दायित्वसु सिगी तफसीर सिगी बयान सिगी तफसीर सिगी बयान से सिसो अल्लाह ने सेनरिय सि अल्लाह मथक्ता दायित्वने नत्ते अदुबु नखोइना पामी अथुबदु तैबंगी नुंगाइबदु खुदक तैते फोंग फोंग दु पामे मियोइबसने खुदक तैते पामे अदुगा नखोइना थादोक ई थौसादे आखिरत माइथोंग खरदी nganगनी नुमित्तुदा मखोगी रप्ता येंगजदुना लैगनी क़यामत की नुमित्तुनिको अदुगा माइथोंग खरदी सुखथगनी नुमित्तुदा मखोइदा तौरकलनी खंदुना मयांग लेन तेक्कदबा थबक योबगी लोन खोनी मोइदा सुमाइ थबक चथरानी दंदी हौराने दो खंदना चोकथदौरी लुकथने नत्ते मस नत्ते मसिना थवाइना यौरकलबदा खौनाउगी सरू अमसुंग हाइनरकलबदा कना लई कामबा हैबा इस कना सोनबा कामबा हैबा लैबनो मदम दो साइर इरमी ओइबा सिंगना हाइनबदो अदुगा माना खलकलबदा थवाई हकचांग खाइनबगी पुंगफमदु यौरकले हाइना अमसुंग पुनसिल्लबदा मखोंग अमगा पुनसिल्लबदा सिरमदाइगी लेंगना लैरकपदो नंगी रब तमननी नुमित्तुदा होइगदबदु माबु माना कुरान बु अचुंबनी हाइखिबसु लैते नत्रगा नमाज सोनखिबसु लैते नमाज सोनखि
ꯇꯧꯅꯤꯡꯕꯁꯨꯡ ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯂꯩꯊꯣꯛꯈꯤ ꯀꯨꯔꯥꯟꯒꯤ ꯑꯥꯌꯥꯠꯇꯨ ꯃꯉꯣꯟꯗ ꯍꯥꯏꯕ ꯀꯥꯟꯗ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯊꯣꯏꯆꯠꯅꯅ ꯑꯋꯥꯕꯤꯅꯤꯗ ꯅꯪꯒꯤ ꯑꯋꯥꯕꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯋꯥꯕꯤꯅꯤꯗ ꯅꯪꯒꯤ ꯑꯋꯥꯕꯤ ꯈꯟꯕ꯭ꯔꯥ ꯃꯤꯑꯣꯏꯕꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯊꯧꯁꯥꯗꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯥꯔꯤ ꯊꯛꯏ ꯀꯔꯕꯥꯔ ꯇꯧꯔꯤ ꯆꯥꯔꯤ ꯊꯛꯏꯅ ꯇꯦꯁ ꯂꯧꯗꯕꯤꯗ ꯃꯥꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯀꯩꯁꯨ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯔꯤꯑꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯃꯥ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯂꯦꯝ ꯊꯥꯔꯣꯏꯕ ꯃꯥ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯥ ꯃꯔꯤꯛ ꯑꯃ ꯊꯥꯗꯣꯔꯛꯄ ꯐꯝꯕꯤꯒꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯥ ꯅꯞꯇꯨꯅ ꯌꯥꯅꯕ ꯑꯅꯪꯕ ꯃꯔꯤꯛ ꯑꯃ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯥꯒꯤ ꯁꯛꯑꯣꯡ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯍꯟꯕꯤꯈꯤꯕꯅꯤ ꯃꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯁꯤ ꯁꯦꯝꯃꯛꯏꯃꯦꯕ ꯑꯜꯂꯥꯍꯅ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯁꯤ ꯍꯦꯛꯇ ꯐ꯭ꯔꯤꯗ ꯊꯝꯕꯅꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯉꯣꯟꯗꯒꯤ ꯃꯄꯤꯖꯥ ꯑꯅꯤ ꯂꯥꯕ ꯑꯃꯁꯨꯡ ꯑꯃꯣꯝ ꯉꯝꯂꯣꯏꯗ꯭ꯔꯥ ꯃꯍꯥꯛ ꯑꯗꯨꯅ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯑꯗꯨꯝꯕ ꯃꯄꯨꯗꯨꯅ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯣꯏꯗ꯭ꯔꯥꯕ ꯃꯈꯥꯏ ꯁꯨꯔꯥꯁꯤ ꯇꯧꯈꯤꯁꯤꯔꯣ ꯃꯊꯪꯒꯤ ꯁꯨꯔꯥꯁꯤꯅ ꯑꯜ ꯏꯟꯁꯥꯟ ꯂꯥꯛꯈꯤꯗꯕ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯁꯥꯡꯂꯕ ꯃꯇꯝ ꯑꯃ ꯃꯗꯨꯗ ꯃꯥ ꯄꯟꯐꯥꯎ ꯄꯟꯕꯤꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯕ ꯄꯟꯕꯗ ꯇꯨꯀꯠꯆꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯃꯤꯗꯅ ꯃꯤꯁꯦ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯏꯃꯤ ꯇꯁꯦꯡꯅꯃꯛ ꯁꯦꯝꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯤꯑꯣꯏꯕꯕꯨ ꯇꯣꯠꯁꯤꯟꯅꯔꯕ ꯐꯝꯕꯤ ꯃꯔꯤꯛ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯆꯥꯡ ꯌꯦꯡꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯇꯥꯕ ꯉꯝꯕ ꯎꯕ ꯉꯝꯕ ꯑꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯑꯜꯂꯥꯍꯅ ꯁꯦꯝꯃꯛꯏꯕ ꯀꯔꯤꯝꯇ ꯄꯟꯅꯔꯝꯗꯕ ꯑꯃꯣꯠꯄ ꯄꯣꯠ ꯑꯃꯗꯒꯤ ꯁꯦꯝꯃꯛꯏꯕ ꯃꯥꯁꯦ ꯃꯔꯝ ꯂꯩꯇꯅ ꯁꯦꯝꯃꯛꯄ ꯅꯠꯇꯦꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯄꯨꯟꯁꯤꯁꯦ ꯇꯁꯦꯡꯅꯃꯛ ꯂꯝꯖꯤꯡꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯥꯕꯨ ꯂꯝꯕꯤꯗꯨꯗ ꯃꯥꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤꯗꯨ ꯎꯠꯂꯦꯕ ꯑꯜꯂꯥꯍꯅ ꯅꯪ ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯁꯤꯅ ꯑꯔꯥꯟꯕꯅꯤ ꯂꯣꯏꯅ ꯇꯥꯛꯑꯦꯗꯅ ꯑꯄꯥꯝꯕꯗꯤ ꯆꯣꯏꯁ ꯇꯧꯖꯕ ꯌꯥꯏꯑꯕ ꯁꯤꯗ ꯐꯣꯔꯁ ꯅꯠꯇꯦ ꯖꯕꯔꯗꯁꯇꯤ ꯅꯠꯇꯦꯀꯣ ꯏꯁꯂꯥꯝꯗ ꯍꯥꯟꯅꯁꯨ ꯑꯌꯥꯠ ꯌꯥꯎꯈ꯭ꯔꯅꯤ ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯕꯁꯤꯡꯒꯤꯗꯤ ꯑꯜꯂꯥꯍꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ ꯌꯣꯜꯍꯧ ꯀꯣꯜꯍꯧꯁꯤꯡ ꯉꯛꯁꯝꯒꯤ ꯍꯪꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯩ ꯇꯁꯦꯡꯅꯃꯛ ꯇꯁꯦꯡꯅꯃꯛ ꯙꯔꯃ ꯂꯩꯕꯁꯤꯡꯅ ꯊꯛꯀꯅꯤ ꯇꯦꯡꯒꯣꯠ ꯑꯃꯗꯒꯤ ꯃꯍꯤ ꯑꯃ ꯃꯗꯨꯗ ꯀꯥꯐꯨꯔ ꯌꯥꯟꯁꯤꯜꯂꯕ ꯖꯟꯅꯠꯇ ꯂꯩꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯏꯐꯨꯠ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯀꯥꯐꯨꯔ ꯍꯥꯏꯁꯤꯀꯣ ꯀꯥꯐꯨꯔ ꯌꯥꯟꯁꯤꯜꯂꯕ ꯃꯗꯨ ꯏꯐꯨꯠ ꯑꯃꯅꯤ ꯃꯗꯨꯗꯒꯤ ꯊꯛꯀꯗꯕ ꯑꯜꯂꯥꯍꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯗꯣꯛꯍꯟꯒꯅꯤ ꯃꯗꯨꯗꯗꯤ ꯃꯈꯣꯏꯗꯨꯗꯤ ꯁꯛꯈꯤꯕ ꯋꯥꯁꯛ ꯉꯥꯛꯄꯁꯤꯡꯗꯨꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯇꯨꯕꯨ ꯀꯤꯖꯕꯁꯤꯡꯗꯨꯅꯤ ꯃꯗꯨꯒꯤ ꯐꯠꯇꯕꯗꯨ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯀꯗꯕ ꯃꯈꯣꯏꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯖꯟꯅꯠꯇ ꯍꯧꯖꯤꯛꯀꯤ ꯏꯐꯨꯠꯁꯤꯗꯩ ꯊꯛꯀꯗꯕ ꯒ꯭ꯂꯥꯁ ꯊꯛꯀꯗꯕ ꯃꯤꯁꯤꯡꯗꯨꯒꯤ ꯒꯨꯟꯅꯤ ꯇꯥꯛꯏꯁꯤ ꯋꯥꯁꯛ ꯉꯥꯛꯄ ꯀꯥꯡꯕꯨ ꯋꯥꯁꯛ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯁꯛꯄ ꯋꯥꯁꯛꯇꯨ ꯃꯤ ꯑꯃꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯒ ꯑꯩ ꯂꯥꯛꯑꯒꯦ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯔꯁꯦꯅ ꯍꯥꯏꯈꯤꯕ ꯋꯥꯁꯛꯇꯨ ꯑꯗꯨꯁꯨ ꯂꯩꯔꯦꯗꯅ ꯑꯗꯨ ꯅꯠꯇꯦ ꯅꯝꯕꯔ 1 ꯋꯥꯁꯛꯇꯤ ꯃꯥꯅ ꯑꯁꯍadu ꯑꯜ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍ ꯁꯣꯟꯈ꯭ꯔꯤꯁꯤ ꯅꯝꯕꯔ 1 ꯋꯥꯁꯛꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯍꯥꯏꯕ ꯏꯜꯂꯛꯄ꯭ꯔꯥ ꯏꯜꯂꯛꯇꯕ꯭ꯔꯥ ꯋꯥꯁꯛꯇꯤ ꯋꯥꯁꯛꯈ꯭ꯔꯕ ꯃꯈꯣꯏꯅ ꯄꯤꯖꯩ ꯑꯅꯪꯕꯁꯤꯡ ꯃꯈꯥꯗꯁꯨ ꯄꯤꯔꯛꯏꯀꯣ ꯃꯊꯪ
ꯃꯈꯣꯏꯅ ꯄꯤꯖꯩ ꯑꯅꯪꯕꯁꯤꯡ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯂꯟꯐꯥꯁꯤꯡꯕꯨ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯁꯤꯗꯗꯤ ꯃꯤ ꯑꯊꯣꯏꯕ ꯑꯍꯦꯟꯕ ꯃꯤ ꯏꯃꯥ ꯏꯄꯥ ꯃꯔꯤ ꯃꯇꯥ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯜ ꯆꯥꯟ ꯁꯤꯅꯤꯗ ꯅꯨꯡꯁꯤꯅꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯕ ꯃꯣꯃꯤꯟ ꯑꯃꯒꯤꯗꯤ ꯑꯜꯂꯥꯍ ꯅꯠꯇ꯭ꯔꯣ ꯃꯣꯃꯤꯟ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯕꯁꯤ ꯑꯜꯂꯥꯍꯅꯦꯕ ꯑꯜꯂꯥꯍꯕꯨ ꯐꯤꯁꯤ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯏꯕ ꯑꯗꯨꯒꯤ ꯅꯛ ꯅꯛꯄ ꯖꯃꯤꯁꯤ ꯅꯨꯡꯁꯤ ꯅꯛ ꯅꯛꯄꯁꯤ ꯇꯥꯝꯁꯤꯗ ꯍꯜꯂꯁꯨ ꯑꯜꯂꯥꯍ ꯄꯨꯔꯥꯏꯕ ꯃꯥꯜ ꯁꯥꯔꯥꯏꯁꯤ ꯄꯥꯝꯅꯤꯡꯗ꯭ꯔꯣ ꯃꯤꯁꯤ ꯑꯗꯨ ꯂꯥꯝꯃ ꯄꯥꯝꯗ꯭ꯔꯁꯨ ꯃꯥꯜ ꯅꯣꯏꯅ ꯆꯠꯀꯗꯕ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠ ꯂꯥꯝꯃ ꯑꯣꯏꯖꯔꯁꯨ ꯈꯥꯡꯅ ꯃꯧꯗ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯔꯁꯨ ꯃꯥꯅ ꯄꯤꯖꯒꯦ ꯃꯤꯁꯤꯡꯗ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯅꯈꯣꯏꯕꯨ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯊꯣꯡꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯈꯟꯗꯦ ꯅꯈꯣꯏꯗꯒꯤ ꯃꯅꯥ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯄ ꯁꯨꯃꯥꯏꯅ ꯅꯤꯡꯕ ꯃꯤꯁꯤꯡꯗꯣ ꯑꯩ ꯁꯨꯝꯅ ꯑꯜꯂꯥꯍ ꯈꯛꯀꯤ ꯄꯤꯖꯔꯤꯃꯤ ꯅꯈꯣꯏ ꯄꯤꯖꯔꯤꯁꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯊꯥꯒꯠꯄꯗꯨꯅꯦ ꯇꯥꯟꯅꯔꯤꯁꯦ ꯃꯅꯨꯡꯗ ꯈꯟꯕ ꯍꯧꯖꯤꯛꯇꯤ 99% ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯊꯥꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯕꯥꯔꯇꯣꯟ ꯃꯍꯨꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯇꯧꯅꯩ ꯑꯩꯈꯣꯏꯁꯤꯗ 99.9% ꯑꯩꯅ ꯎꯕꯗꯅꯤꯀꯣ ꯂꯥꯜꯂꯝꯕ ꯌꯥꯏ ꯊꯥꯒꯠꯂꯛꯅꯕ ꯑꯩꯒꯤꯗꯣ ꯍꯥꯎꯏ ꯑꯩ ꯌꯥꯝ ꯐꯩꯅ ꯍꯦꯛꯀꯔꯅ ꯅꯠꯇ꯭ꯔꯒꯅ ꯁꯦꯔꯅꯤ ꯕꯥꯔꯇꯣꯟ ꯍꯟꯗꯅ ꯐꯪꯅꯕꯒꯤ ꯇꯧꯅꯩꯌꯦꯕ ꯑꯌꯥꯝꯕꯅ ꯑꯗꯨ ꯃꯣꯃꯤꯟꯒꯤꯗꯤ ꯑꯗꯨ ꯇꯧꯗꯦ ꯑꯋꯣꯏꯕ ꯑꯣꯏꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯄꯤꯖꯕ ꯑꯣꯏꯅ ꯈꯟꯒꯗꯕ ꯁꯨꯝꯅꯒꯤ ꯑꯜꯂꯥꯍ ꯈꯛꯀꯤꯗꯃꯛ ꯑꯩꯅ ꯃꯉꯣꯟꯗꯩ ꯍꯜꯂꯨꯗꯅꯕ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯀꯤꯖꯩ ꯑꯩꯈꯣꯏꯒꯤ ꯔꯕꯀꯤ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯃ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯒꯗꯕ ꯑꯋꯥꯕꯅ ꯊꯜꯂꯒꯗꯕ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯒꯤ ꯒꯨꯟꯅꯤ ꯑꯗꯨꯅ ꯀꯟꯕꯤꯒꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯐꯠꯇꯕꯗꯒꯤ ꯑꯃꯁꯨꯡ ꯐꯪꯍꯟꯕꯤꯒꯅꯤ ꯃꯈꯣꯏꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯀꯤꯔꯕꯅꯤꯅ ꯑꯗꯨ ꯀꯤꯕꯩ ꯊꯕꯛꯁꯨ ꯃꯌꯥꯝ ꯇꯧꯔꯝꯃꯅꯤꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯀꯟꯕꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯣꯏꯁꯤꯡꯗꯨꯕꯨ ꯄꯨꯂꯞ ꯀꯥꯎꯍꯟꯅꯗꯔꯛꯇ ꯃꯣꯏꯁꯨꯔ ꯑꯗꯨꯒ ꯑꯃꯁꯨꯡ ꯃꯅꯥ ꯄꯤꯕꯤꯒꯅꯤ ꯃꯈꯣꯏꯅ ꯈꯥꯡꯖꯈꯤꯕꯗꯨꯒꯤ ꯍꯩꯀꯣꯜ ꯑꯃ ꯑꯗꯨꯒ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜ ꯈꯥꯡꯕ ꯁꯕꯔꯗꯤ ꯗꯔꯀꯥꯔ ꯂꯩꯗꯅ ꯄꯩꯒꯝꯕꯔ ꯃꯈꯣꯏ ꯂꯣꯏꯅ ꯈꯥꯡꯈ꯭ꯔꯤꯃꯤ ꯔꯁꯨꯜ ꯁꯂꯝꯗꯁꯨ ꯐꯖꯅ ꯈꯥꯡꯈ꯭ꯔꯤꯃꯤ ꯑꯌꯥ ꯆꯤꯊꯤ ꯏꯊ ꯃꯇꯝꯗ ꯈꯨꯝꯃꯛꯈꯤꯕ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯇꯧꯔꯛꯈꯤꯕ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝꯗꯣ ꯈꯥꯡꯈ꯭ꯔꯤꯃꯤ ꯃꯈꯣꯏ ꯉꯥꯊꯗꯨꯅ ꯂꯩꯒꯅꯤ ꯃꯗꯨꯗ ꯂꯩꯇꯦꯡꯂꯕ ꯐꯃꯨꯡꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯎꯔꯣꯏ ꯊꯦꯡꯅꯔꯣꯏ ꯃꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯑꯃꯁꯨꯡ ꯆꯤꯡꯁꯤꯟꯅ ꯏꯪꯕ ꯀꯟꯅ ꯏꯪꯕꯁꯨ ꯊꯦꯡꯅꯔꯣꯏ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯁꯨ ꯊꯦꯡꯅꯔꯣꯏ ꯅꯛꯅ ꯈꯟꯊꯒꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯗꯨꯒꯤ ꯎꯔꯨꯝꯁꯤꯡ ꯑꯃꯁꯨꯡ ꯅꯦꯝꯊꯒꯅꯤ ꯃꯗꯨꯒꯤ ꯎꯍꯩ ꯆꯔꯣꯡꯁꯤꯡ ꯌꯥꯝꯅ ꯅꯦꯝꯅ ꯂꯥꯝꯕ ꯐꯪꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯥꯜꯂꯛꯀꯅꯤ ꯃꯈꯣꯏꯗ ꯂꯨꯄꯥꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯃꯁꯨꯡ ꯆꯥꯏꯁꯦꯟꯁꯤꯡ ꯂꯤꯛꯂꯥꯏꯒꯤ ꯆꯩꯁꯦꯜꯁꯤꯡ ꯂꯨꯄꯥꯒꯤ ꯄꯥꯇ꯭ꯔꯁꯤꯡꯗ ꯂꯥꯜꯂꯛꯀꯅꯦꯕ ꯂꯨꯄꯥꯒꯤ ꯂꯤꯛꯂꯥꯏ ꯆꯥꯏꯁꯦꯜꯁꯤꯡ ꯃꯗꯨꯗ ꯌꯥꯎꯒꯗꯕ ꯆꯥꯡꯗꯨ ꯃꯈꯣꯏꯅ ꯂꯦꯞꯆꯒꯗꯕ ꯁꯨ ꯌꯥꯝ ꯍꯥꯞꯄꯛꯑꯣ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯍꯥꯏꯖꯒꯗꯕ ꯈꯔꯇ ꯍꯥꯏꯔꯛꯑꯣ ꯆꯥꯡ ꯆꯞ ꯆꯥꯅ ꯇꯧꯔꯒ ꯍꯥꯞꯄꯛꯀꯅꯤ ꯃꯈꯣꯏꯗ ꯄꯤꯊꯛꯄꯤꯒꯅꯤ ꯃꯗꯨꯗ ꯌꯨꯒꯤ ꯇꯦꯡꯒꯣꯠ ꯃꯗꯨꯗ ꯁꯤꯡ ꯌꯥꯟꯁꯤꯜꯂꯕ ꯁꯤꯡꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯁꯤ ꯀꯨꯔꯥꯟꯗꯁꯨ ꯌꯥꯎꯕꯁꯤꯅ ꯈꯪꯖ ꯌꯨꯁꯤ ꯕꯤꯔꯒꯦꯠ ꯃꯅꯨꯡꯗꯅꯤꯀꯣ ꯃꯈꯣꯏꯗ ꯄꯤꯊꯛꯀꯗꯧꯔꯤ ꯃꯍꯤ ꯑꯍꯥꯎꯕ ꯑꯃ ꯅꯁꯥꯁꯨ ꯄꯥꯟꯗꯕ ꯑꯗꯨꯗ ꯁꯤꯡ ꯌꯥꯟꯕ ꯁꯤꯡꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤ ꯃꯍꯤ ꯃꯅꯥꯏꯗ ꯁꯤꯡ ꯑꯀꯪꯕ ꯑꯣꯏꯔꯣ ꯑꯃꯔꯣ ꯁꯤꯡꯒꯤ ꯃꯆꯨꯝ ꯃꯐꯣꯟ ꯌꯥꯟꯕ ꯃꯗꯨꯗ ꯂꯩꯕ ꯏꯐꯨꯠ ꯑꯃꯗꯒꯤ ꯁꯜꯁꯕꯤꯜ ꯀꯧꯕ ꯀꯣꯏꯅ ꯆꯠꯀꯅꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯁꯜꯁꯕꯤꯜ
ꯀꯣꯏꯅ ꯆꯠꯀꯅꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯅꯤꯄꯥ ꯃꯆꯥꯁꯤꯡ ꯃꯇꯝ ꯈꯨꯗꯤꯡ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯅꯍꯥ ꯑꯣꯏꯅ ꯅꯈꯣꯏꯅ ꯎꯕꯗ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯅꯍꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯣ ꯋꯥꯏꯇꯔꯁꯤꯡꯗꯣ ꯅꯈꯣꯏꯅ ꯎꯕꯗ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯎꯕꯗ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯈꯟꯒꯅꯤ ꯃꯈꯣꯏꯕꯨ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯕ ꯃꯨꯛꯇꯥꯒꯨꯝ ꯑꯗꯨ ꯌꯥꯝ ꯐꯖꯅꯦꯕ ꯃꯨꯛꯇꯥ ꯆꯥꯏꯔ ꯊꯝꯕꯗꯣ ꯑꯗꯨꯝ ꯃꯣꯏ ꯐꯖꯅꯦꯕ ꯅꯪꯅ ꯌꯦꯡꯈꯤꯕꯗ ꯅꯪꯅ ꯎꯒꯅꯤ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯕꯇ ꯑꯃꯁꯨꯡ ꯆꯥꯎꯔꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯨꯞꯀꯅꯤ ꯑꯁꯪꯕ ꯃꯨꯒꯥꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯍꯠꯂꯕ ꯃꯈꯣꯏꯕꯨ ꯂꯩꯇꯦꯡꯕꯤꯒꯅꯤ ꯂꯨꯄꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤꯁꯤꯡꯅ ꯑꯗꯨꯒ ꯄꯤꯊꯛꯀꯅꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯔꯕꯅ ꯁꯦꯡꯂꯕ ꯃꯍꯤ ꯑꯃ ꯀꯔꯤ ꯃꯍꯤꯅꯣꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯍꯥꯏꯕꯤꯒꯅꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯅꯈꯣꯏꯒꯤ ꯃꯅꯥꯅꯤ ꯅꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯗꯨ ꯁꯤꯡꯊꯥꯅꯕꯤꯔꯕꯅꯤ तसेंगनमक अखोइननी थादबिरक्लिबदु तसेंगनमक अखोइननी थादबिरक्लिबदु नंगोंदा कुरानदु तांकक नाइना तौखरे सना लुपा हल्लबा मखोइबु लैतेंबिगनी लुपागी पंबोम फाबिसिंगना अदुगा पिथक्कनी मखोइदा मखोइगी रबना सेंगलबा मही अमा करमैन तवदमो करमैन लैतेंगदो चपचाबी खोइना सिदा खनथरुबा अल्लाहना थमंगदो अंगक पमदनी सिक्से सिदा खोइना सुम खोइदा मदुई मोंगदनी हाइ चौराकपम पामना हाइबो वानी सिक्से अदुबक ओइनी ना खोइना सिदा कराइदै सांग थरुदो तसेंगनमक अखोइननी थादबिरक्लिबदु नंगोंदा कुरानदु तांकक नाइना रसूलदनी हाइरसे अखोइदुसुनिको पारिबा मीदसु अदुना खांगलो नंगे रबके हुकुम गाइदुना कुरानसी पाथबा थीथबा मतमदा मिंगोंदा यहोनबा मतमदा हानासु अदुम ममांगदसु हाइखरे रसूलदा खांगोबा वा लौरुगनु मखोइगी मनुंगदगी पाप लंगसिनबा अमसुंग तौबीमल खंगदबसिंगदु खंगदबदुगी अदि वा लौरुनो तौबीमल खंगदबदि अल्लाहन थारइबा पोसे हाइबे इंदबसिंग निंगसिंगो नंगे रबकी ममिंग अयुक अमसुंग नुमिदांग वाइदा अदुगा अहिंगदा पाकथजौ अल्लाहदा अमसुंग मतिक मंगान सक्सोलु अल्लाहगी असांगबा अहिंगदा सांगबा अहिंगसी सिदे होइन हन सोमिनो सांगबा अहिंग सांगबा अहिंगन पल मखादे बीरी मि फुटनोट पर सांगबा अहिंग अमदा December 21 22 एलन से अमबु कवे 21 सांगबा अहिंग अमदा सिदगी नि पाजे सांगबा हनल गरमार गे मतुंग इना लैलन से अम अहिंग अम ओइरप
ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯗꯤ ꯐꯪꯅꯔꯝꯗꯦ. December 2021 to chahi khuding har sidi. ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯊꯥꯖꯗꯕꯁꯤꯡꯅ ꯄꯥꯝꯃꯤ ꯑꯊꯨꯕꯗꯨ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨꯒ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯨꯝꯂꯒꯗꯕ ꯅꯨꯃꯤꯠ ꯑꯃꯕꯨ ꯑꯈꯤꯔꯠꯀꯤ ꯅꯨꯃꯤꯠꯇꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯗꯨꯅꯤꯌꯥꯁꯤ ꯇꯥꯟꯅꯩꯑꯕ ꯀꯟꯅ ꯑꯩꯈꯣꯏꯅꯅꯤ ꯁꯦꯝꯕꯤꯈꯤꯕꯗꯨ ꯃꯈꯣꯏꯕꯨ ꯑꯃꯁꯨꯡ ꯂꯤꯡꯍꯟꯕꯤꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯁꯥꯕꯥꯟ ꯑꯩꯈꯣꯏꯅ ꯅꯤꯡꯂꯛꯄꯗ ꯉꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯁꯤꯟꯗꯣꯛꯄ ꯃꯈꯣꯏꯒꯨꯝꯕꯅ ꯀꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯇꯨꯅ ꯀꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯍꯟ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯅꯤꯡꯁꯤꯡꯍꯟꯕꯤꯕ ꯑꯃꯅꯤ ꯑꯗꯨꯅ ꯂꯧꯖꯒꯦ ꯅꯤꯡꯖꯕ ꯀꯅꯥꯒꯨꯝꯕꯅ ꯂꯧꯖꯁꯅꯨ ꯃꯥꯒꯤ ꯔꯕ ꯇꯝꯅ ꯂꯝꯕꯤ ꯑꯃ ꯁꯤ ꯀꯨꯔꯥꯟꯁꯤ ꯑꯌꯥꯁꯤꯡꯁꯤ ꯁꯨꯝꯗꯒꯤ ꯅꯤꯡꯁꯤꯡꯍꯟꯕꯤꯕ ꯍꯥꯏꯗꯤ ꯁꯤꯅꯤꯅ ꯍꯦꯜꯂꯥꯅ ꯍꯥꯏꯁꯤ ꯁꯤꯅꯦꯅ ꯌꯧꯍꯟꯕꯤꯔꯝꯕ ꯑꯗꯨ ꯈꯛꯇꯅꯦꯕ ꯗꯥꯏꯇꯁꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯔꯥꯟꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯃꯌꯥꯝ ꯑꯃ ꯊꯧꯗꯣꯛ ꯃꯌꯥꯝ ꯄꯪꯇꯧ ꯇꯧꯋꯤꯗꯅ ꯃꯨꯁꯂꯤꯝꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯔꯣꯏꯗꯅ ꯑꯩꯈꯣꯏꯗꯤ ꯌꯧꯍꯟꯕꯤꯕ ꯏꯁꯥꯁꯨ ꯇꯧꯗꯦ ꯃꯤꯉꯣꯟꯗꯁꯨ ꯌꯧꯍꯟꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯋꯥ ꯉꯥꯡꯉꯒꯅ ꯍꯦꯛꯇ ꯊꯥꯡ ꯄꯥꯏꯗꯅ ꯍꯧꯒꯠꯄ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯅꯤꯡꯗꯦ ꯑꯜꯂꯥꯍꯅ ꯅꯤꯡꯕꯗꯨ ꯅꯠꯇꯅ तसेंगनमक अल्लाहदी मतम खुदिंगदा खंगलिबनी सिंगबनी माना चंगहनबिबनी माना चंगहनबिगे निंगबिबदु मागे मिनुंगसिदा अदुबु अरानब तौबसिंगिदी मखोयगिदी अल्लाहना थौरांग तौरबनी चाइना लैरबदंदी से फोटो तौरसिरा लोयरबा फोटो सिंगसि